Manungi miyoising yawabada susarug yazari. Tungi asa yamna leiriba social activist ama arang bathawan machak amagumna ken khibada wangjing tentha kendragi oina menkhatpa ngamnaroi doba achauba mangjaba ama oihoragani. Awaba phongdok chariba thamangjam toba singh in Jogendro Singh in Jatra Singh loinana tentha youth congress ki member singh Lana Thauram Haukiba Megi Tang Taragamapan English Singani Kungamathoi Kalen Gitare ni Panba Yumsaki Senumita Wangzam ni Mai Maitena Punchi Singzen Loiraduna Mahaki Nuksi Jaraba Imung Manung Thadok Lamlaga Taibang Mapugi Lekonda Hainam Lainam Oina Tinkre Megi Tang Kungohumdo English Singani Kungamathoi Kalen Gitara Mathoi Amadi Tarani Toini Panba Nomaizing Numit Asida Mangani Lehen Pujaraba Matung Megi Tang Kungamapan Kalen Gitara ni Pani Amadi Taramapani Panba Thangja numit asida lana thauram thogle haujik oriba covid-19 asina maram oiraga leikhidabagi thauram asi imung manung amadi sagai na tai khakta mapang thokjaragani leikhidraba wangjam ni mai maitai pombikho primary school gi headmaster oibirami amadi ibudo lining thogi hanjaba su oibirami paujin jariba wangjam ongbi radhe leima loinabi pombikho makha lekai loinana imung manung asina leikhiddraba wangjam ni mai maitai gi mingda Imung manungna lupa lising ama diamond radio da donate tawirami masigidamakta imung manung busu thagachari Tharungi makha tarakpada tamina sing ngasi Rashi Phal amadi Matam gi Wapham tharumasi bula thokpiga doribe Nirmala Thangjam Bamagtada 91.2 megahertz sa sandok sariba Diamond Radio gi thauram tabiriba singbo Nirmala Thangjam na taram noksari ngasi thauram gi makha sasajarak pada puduna laksari ngasi Rashi Phal amadi Matam gi Wapham ahan bada Rashi Phal mes Rashi chin soiradi lan mangba amadi yekna bana yengshin bangashi sulairi haksang nungai thabak panggani yetnaramba farani lai guru na chanbigani ningba thongani Leisha pakhang singi oina ningba thongani Bir Rashi Kanthadana Mina insin balauraba Kusau tharaba amadi akhang ahegi wa tadana haipa sara sumangani thenglapnadi harauba nungaiba fangani Leisha pakhang singi oina nungshibana di chanbi Mithun Rashi pangladi mangjaba kainaba nangani wayamna ngangningani ngangdabana fai hanadagi honarakpa thabakta Ninghannadana Jangsinbana Mikok Thongani Leisha Pakhang Singi Oina Langtak Naganu Karkat Rashi Haksang Nungaiba Hengani Michangsu Hengakani Amadi Leng Dabalan Fangnabagi Maram Lakani Singba Langba Amadi Ngang Sakpa Mai Pakani Leisha Pakhang Singi Oina Laibak Fagani Singharasi Afaba Thabak Ni Khallabadi Lan Hena Thada Bayagani Achumba Haibasi Kanana Su Mai Thibak Piba Ngamde Madugi Mayek Laba Kudam Pangani Paudi Nungaite Leisha Pakhang Singi Oina Hena Jarang Nagano Kanya Rashi Harauba Nungaiba Michang Khomba Sumai Paksaba Amadi Nathak Thong Batana Natana Miyamna Su Thagat Piba Numitni Sakhang Dabana Insin Badi Laugano Leisha Pakhang Singi Oina Nungsi Mari Fai Tularasi anam tanba amadi hoya faba mangjabata nangani adubo haksang dinungaiba hengatpa imung manung nungsinaba amadi
nachak naral changba numitni leisa pakhangsingi oina hanagum phai Brisik Rashi hakchanggi khallaga achamba chaba fagani amadi miga muknaba khanaba tawganu laibak fabana ningjabadi thongani amadi thizabagi kanaba fangani leisa pakhangsingi oina marukui mateng fangani Danu Rashi Pangi khanba thabak laina pangani anova marup arapagi mateng lauba yagani haksangdi nungaiba watli thawyam puganu haipasu saganu leisa pakhangsingi oina ningba thongani Makar Rashi marup mapangda nonukna chatpa sakhang daba loina daba amadi charang na daba manga daba kayadagi kanagani Pangi khanba thabak afaba thabak di pangani leisa pakhangsingi oina mari fai Kumbarasi ninghan naganu kanana sumai thiba piba ngamloi asawbadi lapna thamko haina singna thaupang ba amadi ngang ba haibana mai pakchau haiban numitni leisa pakhangsingi oina nungsibana thagat bigani Aroibada minarasi ngasisu ningba soidana thongani afaba thabak panghauba fagani amadi marup mapangi mateng lauba yamna faba numitni afa apunsu koksagani Ngasigi matam-matam gi Wapham da puduna laksari umang yokhatpagi u thabada yelhaumigi u singshu thasi malemgi mahausagi akoibagi fibam ngaktuna thamnaba hotnaba amadi aying asa nong nungsitki fibamda akaiba thoktanaba hotnabada upal wapal marang kaina hauhanba yamna mathau tai haibasi malemgi akhang ahi kyana toina tattana ngangnariba Wapham ni haibiyai Housing malemgi oina mahausagi khal kaitharakpada amadi sabagi sang hengkalakpadagi samudragi isingi imai nongmagi hengalakpagi fibamda lakli hainari malemgi aying asagi sabagi chang wangkhalakpagi chang hengalakli amasina maram oiraga lamdam asida ningtham thagi matamda tensilakbaga kalen thagi matamna sangba helakli haibasi Manipurgi miyamna khangnari Haukiba chahi nifugi mamangda Manipurda iramba aying asagi changa ngasimak state asida oiriba aying asagi changa aduki matik khenaba oirakli aduga lamdam asigi akoibagi fibamdasu chahi nifugi matung asida aduki matik ahongba akaiba lakpagum tauri haibayai Masigi maramdi Manipurgi umangi saruk aduki matik hantarakpadagini haibasi mipung khudingmakna khangnaduna lairabani masi maru oiduna shu state asida umang kokthokpadi sunglep leptabagi mawong amada leibagum tauri haina khali Manipurda haukiba laingak kaya laikre matam adugi laingakna umang kannaba thaurang kaya paikhatlamlabasu mapung phana mai pak pangamkhidabagum ngasigi laingak asinasu hotnaba yaba hotnarabasu mai pak pangamdabagum tauri haina khali adubu lamdam asigi CSO kayana laingakna umang yokhatnaba thaurang paikhalakpada sawatpa kaya urakpagum tauri haibatai masina maram oiraga chahi khudingi laingaka kusamnaraga u thabagi thabak chatharakliba asimakti afaba maikai amaromda changsilakli haibayai masina luribadi state asigi chingi sarukna heliba lamdam asida chingda u thabagi changyamna hanthabagi amami tabagum tauri haina khali Jingi lamda u thabagi chang hanthabada natana jingi umang kaya kokthokpasu leptabagum tauri haibatai jingi umang kokthoktanaba mari leinaba state asigi department na jingi miyamda wakhal tahanbagi thabak haukiba chahi khara asida pangthokpa haurabasu umang kokthokpadi asum leptriba asina maram oiraga Manipurda mahausagi akoibagi fibamda akaiba lakpada natana nongju nungsa aying asa ising nungsitki ahong ba kaya lakpadagi Manipur chingi lamda chahi chupa ising chelamba turel sing kaya sahi chupa ising chelaktaba kaya yaurakle hainarakli ba tangkak yaurakle haibayai nakal amaromda
Manipurda umang yokhatnaba hotnabada upal thabagi thaurang paikhatpada state asigi yelhongaidagi upal kaya thajinba yamna mathau tai haina khalli. Manipurgi yelhongaidagi hauduna leiramlaba upal singi manungda hida kanaraba kaya yauba using asina miyoibagi yumgi thongnau upu kangthol janbada yamna kanaba kaya yaubana natana yamna thuna chauganba kanaraba u makhal kayamuk leiri asigumba Manipurgi laihaktaktagi leiraklaba using haibadi tairen wang leihau singshu amadi uningthauna chingba using asina asida natana makha kayagi yelhongaigi using asi umang yokhatpagi u thajinbada hairiba using asishu thasi masining asigi pujarakliba matamgi Wapham. Hojik dabi krek ngasi Rashi Phal amade Matam gi Wapham tharom ase bulangthok pekhebe nirmala thangjam tham sandukna tahan jariba si 91.2 MHz ta sanduk jariba Diamond Radio gi ahan bathang parikni